ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯂꯤꯁ ꯃꯌꯥꯝꯕꯨ ꯂꯥꯌꯦꯡꯅꯕ ꯉꯥꯏꯖꯔꯤꯕ ꯗꯥꯛꯇꯔ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯤ ꯊꯣꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯟꯕꯨꯒꯤ ꯇꯤꯝ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯔꯤꯕ ꯅꯦꯄꯣꯂꯤꯌꯟꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯇ꯭ꯔꯛ ꯊꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯏꯟꯇꯔꯃꯤꯁꯟ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯟꯕꯨꯒꯤ ꯇꯤꯝ ꯑꯁꯤ ꯃꯁꯥꯗ ꯂꯩꯖꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯜꯂꯤꯅ ꯇ꯭ꯔꯛ ꯑꯁꯤ ꯉꯥꯏꯍꯥꯛ ꯊꯧꯔꯕ ꯃꯇꯨꯡꯗ ꯆꯤꯡ ꯑꯃꯗ ꯈꯥꯝꯂꯤ ꯗꯤꯜꯂꯤꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯂꯩ ꯑꯃꯔꯣꯝꯗ ꯆꯤꯡ ꯑꯁꯤꯗ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯪꯐꯝ ꯊꯤꯔꯤꯕ ꯑꯟꯕꯨꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯥꯏ ꯀꯥꯂꯝꯅ ꯑꯍꯣꯕ ꯑꯃꯗꯒꯤ ꯆꯪꯐꯝ ꯂꯥꯎꯗꯨꯅ ꯇꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯎꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯤꯕꯁꯤ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯅꯦꯄꯣꯂꯤꯌꯟꯗ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯦꯜꯂꯤꯅꯁꯨ ꯌꯦꯛꯅꯕꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯗꯤꯜꯂꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯑꯉꯝꯕ ꯃꯐꯝꯗꯒꯤ ꯏꯟꯊꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯗꯤ ꯇ꯭ꯔꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯆꯀꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯊꯔꯤꯕ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯇꯥꯟꯅꯔꯝꯃꯤ ꯇ꯭ꯔꯛ ꯑꯁꯤ ꯑꯁꯨꯝ ꯆꯦꯟꯊꯔꯛꯄꯅ ꯂꯣꯛ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯈꯤꯗꯧꯔꯦ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯈꯥꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯂꯦ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯪꯂꯛꯂꯤ ꯎꯁꯤꯅꯥꯁꯤꯅ ꯀꯃꯥꯁꯤꯗꯤ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯄ ꯉꯝꯍꯧꯔꯦ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯪꯂꯛꯂꯤꯕ ꯌꯣꯠ ꯑꯃꯅ ꯃꯀꯣꯛꯇ ꯄꯥꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤꯅ ꯊꯧꯔꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯈꯥꯝꯂꯦ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯕꯤꯖꯣꯏꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯈꯤꯕ ꯌꯦꯛꯅꯕ ꯈꯔꯅꯗꯤ ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯍꯧꯖꯤꯛ ꯒꯨꯟꯗꯥ ꯑꯃꯅ ꯗꯤꯜꯂꯤꯗ ꯍꯥꯏꯔꯤ ꯅꯪꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯆꯦꯁꯇ ꯃꯃꯤꯡ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯃꯉꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤꯅ ꯈꯨꯝꯂꯛꯏ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯊꯤꯡꯂꯣꯏ ꯍꯧꯖꯤꯛ ꯒꯨꯟꯗꯥꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤꯅ ꯀꯃꯥꯆꯤꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄꯨ ꯍꯥꯏꯔꯛꯂꯦ ꯑꯍꯥꯟꯕꯗꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯑꯁꯤ ꯇꯣꯏꯒꯟꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯃꯥꯆꯤꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯑꯁꯦꯡꯕ ꯅꯣꯡꯃꯩꯅꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯦ ꯃꯈꯣꯏ ꯈꯔꯅ ꯃꯅꯤꯡ ꯍꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯃꯥꯡꯂꯣꯝꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯗꯤꯜꯂꯤꯅ ꯀꯃꯥꯆꯤꯗ ꯅꯪꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯤꯔꯕꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯥꯞꯄꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯀꯃꯥꯆꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯒꯦꯡ ꯂꯤꯗꯔ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯁꯨ ꯅꯥꯀꯣꯡꯗ ꯄꯥꯜꯂꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯥꯎꯗꯨꯅ ꯃꯅꯤꯡ ꯑꯁꯨꯝ ꯍꯟꯅꯈ꯭ꯔꯦ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯗꯤꯜꯂꯤꯅ ꯕꯤꯖꯣꯏꯕꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯁꯤꯜꯂꯛꯏ ꯅꯥꯀꯜ ꯑꯃꯗꯅ ꯑꯟꯕꯨꯅ ꯃꯌꯥꯝꯅ ꯂꯥꯎꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯑꯃꯅ ꯁ꯭ꯄꯤꯀꯔꯗ ꯌꯥꯝꯅ ꯀꯟꯅ ꯏꯁꯩ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯥꯏ ꯀꯥꯂꯝꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯂꯣꯀꯞ ꯑꯁꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁ꯭ꯄꯤꯀꯔ ꯑꯁꯤ ꯊꯝꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯗꯥꯏ ꯀꯥꯂꯝꯅ ꯂꯝꯕꯤ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯗꯥꯏ ꯀꯥꯂꯝ ꯑꯁꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯄꯤꯀꯔ ꯑꯗꯨ ꯃꯨꯠꯊꯠꯂꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯗꯧꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯤꯍꯜꯂꯕꯁꯨ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯏꯁꯩ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯧꯅ ꯊꯥꯖꯤꯜꯂꯝꯃꯤ ꯊꯥꯔꯤꯕ ꯏꯁꯩ ꯑꯁꯤ ꯃꯅꯨꯡꯗꯇ ꯅꯠꯇꯅ ꯃꯄꯥꯟꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯟꯕꯨꯁꯨ ꯃꯊꯥ ꯑꯔꯣꯏꯕꯤꯗ ꯁꯥꯔꯦ ꯑꯁꯨꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯤꯞꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯜꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯀꯟꯗꯨꯅ ꯄꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯟꯕꯨꯅ ꯇꯤꯞꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤ ꯀꯟꯊꯤ ꯇꯥꯏꯅꯈ꯭ꯔꯦ ꯐꯣꯟ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯑꯟꯕꯨꯅ ꯁꯝꯄꯠꯄꯨ ꯇꯤꯞꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯝꯃꯤ ꯁꯝꯄꯠ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅꯤ ꯁꯣꯝꯗꯅ ꯕꯤꯖꯣꯏ ꯑꯁꯤꯁꯨ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯃꯥ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯆꯤꯜꯂꯕ ꯐꯥꯎꯕꯗ ꯃꯥ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯑꯟꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯎ ꯑꯃꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯕꯤꯜꯗꯤꯡ ꯑꯁꯤ ꯌꯧꯅꯅꯕ ꯊꯧꯔꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯇ꯭ꯔꯛ ꯑꯁꯤ ꯂꯦꯞꯇꯅ ꯊꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯕꯤꯖꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤ ꯑꯃꯗꯤ ꯀꯃꯥꯆꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯦ ꯃꯈꯣꯏ ꯆꯪꯈ꯭ꯔꯤꯉꯩꯗ ꯄꯣꯜ ꯄꯥꯟꯗꯤꯅ ꯇꯤꯞꯁ ꯑꯃꯨꯛ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯟꯕꯨꯗꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯃꯊꯛꯇ ꯌꯧꯔꯦ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯂꯝꯕꯤ ꯇꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯁ꯭ꯄꯤꯀꯔꯗ ꯊꯥꯒꯠꯂꯤꯕ ꯏꯁꯩꯒꯤ ꯃꯈꯣꯜ ꯑꯁꯤ ꯀꯟꯃꯟꯕꯗꯒꯤ ꯃꯥꯅ ꯂꯥꯎꯔꯤꯕꯁꯤ ꯀꯅꯥꯃꯠꯇꯅ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯄꯣꯂꯤꯌꯟꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯗꯤꯜꯂꯤꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯦ ꯃꯥꯅ ꯁꯥꯔ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯗꯤꯜꯂꯤꯅ ꯈꯨꯝꯃꯤ ꯁꯥꯔꯗꯤ ꯍꯧꯖꯤꯛ ꯀꯣꯜ ꯄꯥꯏꯕ ꯌꯥꯈꯤꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯅꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯦꯄꯣꯂꯤꯌꯟꯅꯁꯨ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯦ ꯃꯁꯤꯗ ꯗꯤꯜꯂꯤꯅ ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯅ ꯗꯁꯥ ꯇꯥꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯑꯟꯕꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯂꯦ ꯃꯌꯥꯝꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯣꯀꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯤꯜꯂꯤꯅ ꯅꯦꯄꯣꯂꯤꯌꯟꯗ ꯍꯥꯏꯔꯤ ꯁꯥꯔꯅ ꯅꯈꯣꯏꯗ ꯊꯥꯖꯕ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯊꯥꯖꯕꯗꯨ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯕꯁꯨ ꯄꯥꯡꯗꯕ ꯑꯃꯒꯤ ꯃꯇꯧꯗ ꯁꯤꯒꯅꯨ ꯊꯧꯅꯥ ꯐꯅ ꯃꯈꯣꯏꯒ ꯊꯦꯡꯒꯥꯏꯅꯔꯒ ꯁꯤꯒꯗꯕꯅꯤ ꯅꯪ ꯄꯨꯂꯤꯁꯅꯤ ꯅꯪꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯒꯅꯨ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯗ ꯑꯟꯕꯨꯗꯤ ꯁ꯭ꯇꯦꯌꯔ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯂꯣꯀꯞꯀꯤ ꯁꯣ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯅꯦꯄꯣꯂꯤꯌꯟꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯅ ꯅꯝꯕꯔ 4 ꯆꯤꯡꯈꯠꯂꯤ ꯍꯧꯖꯤꯛ ꯑꯟꯕꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯅꯦꯄꯣꯂꯤꯌꯟꯒꯤ ꯉꯛꯁꯝꯗ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯍꯧꯗꯨꯅ ꯀꯜꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯑꯟꯕꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ
anbuna thanga ma pairi bani na makhoina suka hena sanction bangam namde makhoina sun phuneringai tamis na mathak lomda sho thina na bagi damak ta kakhalali tanjas ta miyo amna thori sina duna building sigi mathak ta kakhalak si tamis na thengnarure masdigi tamis na mi sigi makhutta pin na thinjin duna nupa si makha da thadarami aduga lairiba thori su makha da loina thadarami aduga nakalamarom da su adai kalam haribu nupa asna talakhiba thong adu thugai duna hojik miyo khara su sangsilakle aduga nakalamdana anbuga satra sing sigi leptana phunarakpana anbu si mayam sangnu pharaga makhut punsin dur thamkhre aduga thong thugai duna sangliba miyo sing asina su anbuna lawbui khonjel si tarami aduga nakalamdana dili amadi kamachina bijoyna gyan tarak pangai duna mafam amada phamduna wari shanari hojik kamachina dili da hairi mi hat pangamlaba su nang si phattaba mi di mande nangi haukraba punsi wari sing adu engonda mukta libiyu matau suna mana dili gi mafam da hanna takman badagi dili na su magi haukraba punsi gi wari sing kamachi dali thorakle aigi punsi si piklingi digi hauna khana chainaba yu thaksin ba nisa sasin ba sina singba tawduna talaki aduba aina busy ga thengnaru ba matung dagi di siguma thabak sing si loina thadokre mayam da bhapta na bhaijaram ge busy hari busi dili gi nupi ni mana makhatari aigi mangli bu punsi si mana sembi rakhibani matam gi matung ina khoi ni si luhong duna yamanung si sana na laimina rakhi matam adu hall da film anu wakap matamni nongman numidang ma lekai gi mi khudimak film yeng ba satna khirami adubu numitu dai khoi ni di satkide masigi maramdi aigi nupi busy si pregnant oibadagi satkidabani numit adugi ahingda ahuba khonjel matabadagi aina makeup tholakpada aigi nupi bu nupa kharana masamda paiduna singduna puraga leiramani masdigi aina sanglibam yoising sibu hatkibani masigi matungda police laktuna ibu phakibani aina salamdai mi ku phawbuda lambi da mahakaptuna lehubani numitu dagi aigi nupi gi nungsiraba saktam adong si phawbu uba phangkhidre awabana thalaba punsisda nungaiba masak khangdana sakhibadudi aingonda karisu kaiba laiti adubu awabana thalaba punsisda nungaiba karino khangalaba matungda awaba mukpibasidi ai khangba ngamde haiduna mahakapli hojik kamachina wari si taraba matungda mamit tamapi ira chenduna delhi da hangli nangi nupi di sikrabara delhi na paukhum pibagi mahutta hena kablakle ngahatang lerga police ki gari me school sta thaujilagle hojik kamachini delhi da hairi nahak mafam stigi satkro tabak sing sa igi thokpa ngamna na bohona horage adubu delhi na di thabak loidana satpa pamde adugu man hairi asukuina ina jail da leminari basi phattaba miyo sing haktani aduna aphaba miyo yamtang ubuda ina madu chapchana khangi bijoy haribu nupa si aphaba mi oigani haibsi ina chapchana khanglabani makhoi gumba aphaba mi sakamba ujaba haibsi aigi di ishwar ka pangkhakni mana aigi sanupi bu nungai bu punsi mahinga ma pibi gani haiduna wasaglibani kamachina hairi bijoy gi di phatanung da thokrabasu machanupi si police sing ni yoki gani adubu nangna phatanung da thokpa tarabadi nangi na sanupi bu yengsin bina ba kana su leiroi nangi na sanupi bu yengsin na bagi damakta bijoy na hairi bu wafam adu kari gumma mana thaidoki ba tarabadi kamdoba adubu dili na di bijoy si aphaba mini mana kaidung da adumna tawro hena phangdoli masdigi kamachina hairi nangi na saga thengna ba haibsina nangi di khwaidigi maru oiba thabak ni haiduna mabu channa na bagi damakta yamna kana tali asumna ngangne ringe hojik bijoy su gyan taragle aduga nakalamadana mapalomdagi sangsilaliba gang member singsna anbubu makhoina phajinduna thamle haibsi ahobidagi makhoina loina ure aduga somdana hojik bijoyna thoktuna wari sandraga makhoina purakliba wantharaba police mayam asibu school bus amada loina hapkalle Delhi gi oinadi haina khiba thabak adu matangsta loisilabani adu mahakna makhatana bijoy gi mateng pangna nabagi damakta chapjungna lepkhre kamachina chatlasi haibada mana yadre hojik Delhi na kamachi da hairi aidi sanupi unana bagi damakta lakhibani photo dagi aina magi masaksu ure khonjel su tare aina hujik pamli basi aigi sanupi na nungai ai phabu punsi mahinga madalai khibaduni tawudabu aina di mabu nungai na thambiba ngamlaroi mabu nungai na thambiga dori basi inspector bijoy nani maramasina isanupi bu nungai ai phana thambiga dori bijoy si shoklabadi aina tawriba sing si kari sukana balaitre haiduna mana phongdoli masing matungda dilina sana ma lakthoktuna kamasi da pirami aduga hairi aina kari gumba phatanung da thokhiba tarabasu masi nangna aigi sanupi da khara pibi mafamista mana puthorliba sana asi jail manung da mana lairingai thabak suduna tanjarkiba paisa sing tu tungsilaga masanupi gi damaktani haiduna sakhiba sana ani nakalamdana Paul Pandi haribu nupasna school bus asi thauba hore haiduna Stephen Ras ta pau pi khirami masdigi Stephen Ras na ekoi gi thabak si mai pak ke haribadi bijoy si hana hat kadabani hairakle mangondagi hena reng chawba officer ke ama ekoi gi thabak sti yauri bani maramaduna tai makha taba singna karisu tawba ngamloi nangna upai ma tawraga bijoy si hat kadabani asumna haripu Paul Pandi singak padu loikre amadi kini thabak si tawrage haiduna sumana yakre masdagi Paul Pandi na bus asidagi kumthakraga tungda lagliba Delhi na thawriba trak asida tonglage haiduna mung lagle aduga mahakti naba phare haiduna su haijilami magi mawngsda Delhi na di mangonda singnaba mi yengdi yamna munni yenglammi nakalamromdana commissioner officers dumgulai hojikti manung sing hak shanti oina leire hojik tamisna ngasai magi boyfriend da khupang thakiba adugi damakta lale haijeri aduga I love you haiduna su magi nungsi wahi si phongdoksari adubu tanjasta thonggi ahobidagi anbugi miyoisingna akonba yuat ama insilaktuna nupa sigi phurit ki kolar di yamduna phakhiram mangakta thangama thamlaga anbubu ya hadu hairagle hoje anbuna lauduna hairi nupa hadu hatu haiduna masdagi gunda singsna nupa sibu charamda thang lenduna hatokre hojik satra sing si magi manak sensinarle adugu yamna kana kapnari
asumna kapnaribasi urga anbuna I teriba mamaisi thangatuna yamna kana nokli noktuna yamna karemna bamongda mana hairi ngasaina so du piram labadi masigi thokdoksing si thoklam loidabani mapanda leriba miyoising si loina sanglakpa tarabadi na khoi singdi loina siragani aduga lokap manungda leriba mayambada mana onsinduna laurga hairi aina hujimak so phuduna lagga yambu thadok lagadabani aduga khoi gi potsing du purga mafamstigi satkrasi hojek Napoleon si tokpham mata khangdre magi phurikhaudigi so si loktoktuna anbugi mamang thadare hojik tamisna Napoleon da sauduna hairi sarna khoi myambu khamduna mafamstigi sattanaba gidamakta thamjinkiba natra hojik ti aiga nungsinari banu pasi su sire haiduna yamna kanna kaptuna phongdoli hojik anbuna mayana so si siklaba matungda noktuna hogulai Napoleon nge hak tumina leiramlaba matungda fire extinguisher ma paiduna anbugi khadangdi yamna kanna thomlammi mastigi anbu si leimai ta haduna leire asuma tawusi uda leiriba satrasing si kapatoktuna Napoleon da munnu mun yengduna leinarami anbugi mayamba adai kalam amadi mapanda leiriba miyoi punamakna anbu haina kauduna law khongnarami nakalam romdana Stephen Ross hari bunupasna gangster singi marakta aronba paumiyoni yauriba police nupa asi kanano haiduna yamna kana thigali asumna manda thigat padigi khangle gangster singi marakta yauriba sampat haina mingauduna leiriba Azaz Ahmad hari bunupa asini haibasi masdigi manasu Azaz ki maramda gangster singista pau pikre aduga nakalamdana Delhi na trakasi asuma sum thauduna lakpada lambida tips ki miyoisinga thattuna leiramle handakti tips hari bunupa asi masabak yauna lambi sida leirambani gangster singsi marakta gi khwaidigi hena haisingba mapangal phaba misakasi masigi tips hari bunupa asini hojek Delhi na makhoi wari sananabagi damakta trakasdagi kumtharai magi matungda Paul Pandi haribu nupa asisu inarakli hojek Delhi na yeknab singsda hairi nakhoina thirakliba police sing adudi mafamsda leite makhoi sing adudi mafam amada loina puhan khrabani asumna hainaringai Paul Pandi haribu nupa asina khangudana magi tunglomda thanga thinkhre masigi bijoina gangster singsta nongwei kapa horle adubu Paul Pandi na amukasu magi makhot si phaduna thamlammi hojekti Delhi si mapangan sontha baibu oire masigi yeknab singsna mabu yama tamthina phutharami bijoina kamachi bu chen thinabagi damakta laurpadi masu makharom chen thakre hojek Paul Pandi na bijoy bulai mai dising tharami tips hari bunu pas changchilakton bijoy da hangli school bus aduna police sing adu pukhibadu kadai dano karambo hospital dano adu bijoy na di asengba pakhum si pidre masdigi ma bu siama tamthina phurami hojek tips na magi miyo sing da lauduna hairi anakpada leiribo hospital sing sang dun check tawgadabani hojek Paul Pandi na nungjaw mo pusilakton bijoy bu yam thuna han anabagi damakta tawrakle aduga hairi inspector bijoy hari bunu pas yam thuna hatab yaroi karigumba mani hinkibu taribadi aina tawriba aron bu khudimak si loina khanglagani mase hari dunia yam thuna ma bu han anabagi damakta honari adubu tips na mangonda yam thina ngangsin duna nunga si thamankhre asumna hainaringi mafamsda Azaz si thunglare nupasi bu ai thokpa tawge haduna tips tegi thang si lawkhre aduga bijoy bu phubu sasina duna namsinduna thamlaga hairai aini yeplibu nongwei si mullaga kapu sar haiduna tabudu Tanzas da Azaz si kanano haibsidi tips na hanadagi khangduna leire haibsidi Azaz masana di khangjaba natte bijoy na mangonda hairai nangna mafamsda karigi damakta laklibano nangi maramda makhoina hanadagi khangduna leikhrabani masdigi mahakna tips bu hananabagi damakta thanga thilakpa matamdadi magi khut si phakre aduga tips noina mangonda thanga thinkhre bijoyna mabu kananabadi honai adubu upai leite siramdai mikubsda Azaz na hairi aigi mingdi sampat natte aigi minga sengbadi Azaz Ahmad kawi ai ase academy topper oripa police officer mani aina na khoigi narakta sahi ani rom lerakpasda na khoi karamatana aigi maramda khangba natte asumna yamna thongna leina mana phongdoli mastigi tips na yamna shawbuloina thangna hanjin thinduna mabu hatokle pibam si ubda bijoyna mabu kananabagi damakta hoganaba honai adubu tips na mabu su phujilammi aduga nakalamada commissioner office manung sidana mapanda leriba gunda singi miyoi sing siga manungda leriba chhatra sing si yamna kan lanthengnari mathakta kakhanaba honariba mayam sida potchai kya langthaduna masa kanjana bu honaribani aduga lokap manungda leriba sing si su yamna kan law khongduna mapanda thokna nabagi damakta tawribani nakalamada kamachi haribu nupa sibu mayam changnu phadana puragle makhoi lusingbo riba anbuna khudong thiba tare haiba pawsi tips na su tare masdagi anbugi manak sanabagi damakta semsari hojek Delhi di gyan mangdun ta adun leiribani Tanzas da kamachi na Delhi bo hogot na bagi damakta yam kan kauri ngasai Delhi na mangon na piki ba sana si leimai da tare masibu tips hari bunu pas na khongpang netun nei khairami hojek kamachi na Delhi da lauduna hairi nangi na sagi sana si mo khoen net khaiduna thugaire nang amuk tang hogala u haiduna hojik ti Delhi simit pang thorle aduga yamna shawbu loina hoglak tun gunda sing si yam tamthi na phu bhaukre matau suma Delhi na gunda sing si yam tamthi na phu dun leiringai maninglomdagi Paul Pandi hari bunu pas na nung kyama langsilak tun magi makok ka thomlamni aduga somdasu commissioner officer sida gari thausin gate si thugaina honari Paul Pandi na nungna makok ka thabdagi Delhi si gyan manglingai mayam changdru mabu pharga namsinduna thamkhre masdagi mahak leng mangam khidre Tanzas da magi masanupi bu ningsinglai mamin manau isinduna masanupi bu ningsinglaba matungda magi makhun amada yauri be handcuff sisina duna miyoi sing sibu phu bahurale yamatam thiba mong da miyoi sing sibu thilli masi ubadagi satke tawramlaba tip sai bu nupa si mabu hatna nabagi damakta mung sangsilai mana sangsilak tun Delhi bu amuka su phukre aduga thanga thinduna mabu hat ke haduna tawrakpa matamdadi Delhi na magi khudasi phakre aduga ankhatuna mabu oina phukhirami asumna phurna matungda Delhi na tips bu panthab leitana magi mangak si leikhaiduna hatkre
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯜ ꯄꯥꯟꯗꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯨꯛꯀꯁꯨ ꯄꯣꯜ ꯄꯥꯟꯗꯤꯅ ꯌꯥꯝꯅ ꯅꯨꯡ ꯁꯤꯡꯂꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯗꯤꯂꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯊꯣꯛꯏ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯜ ꯄꯥꯟꯗꯤꯒꯤ ꯈꯨꯠꯅ ꯃꯇꯨꯡꯂꯣꯝꯗ ꯂꯩꯊꯦꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯊꯦꯛꯂꯕ ꯈꯨꯠ ꯑꯁꯤꯒ ꯄꯥꯟꯅꯅ ꯌꯣꯠꯆꯩ ꯃꯃꯥꯅ ꯅꯪꯒꯜꯗ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯄꯣꯜ ꯄꯥꯟꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯂꯤꯅ ꯁꯥꯔ ꯅꯪꯕꯨ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯄꯤꯔꯣ ꯇ꯭ꯔꯛꯇ ꯀꯥꯈꯠꯂꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯑꯗꯨꯒ ꯗꯤꯂꯤꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕ ꯁꯅꯥ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯒꯠꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯅꯦꯄꯣꯂꯤꯌꯟꯅ ꯇꯃꯤꯁꯄꯨ ꯆꯠꯅꯅꯕ ꯍꯥꯏꯕꯗ ꯃꯥꯅꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯁꯤꯔꯕ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯦꯄꯣꯂꯤꯌꯟꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯅ ꯌꯦꯛꯅꯕꯁꯤꯡꯅ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯆꯥꯎꯔꯕ ꯊꯣꯡ ꯑꯁꯤꯕꯨꯁꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯅꯦꯄꯣꯂꯤꯌꯟꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯂꯣꯀꯞ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯦ ꯁꯣꯝꯗꯅ ꯗꯤꯜꯂꯤ ꯕꯤꯖꯣꯏ ꯑꯃꯗꯤ ꯀꯃꯥꯆꯤ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯑꯣꯐꯤꯁꯀꯤ ꯊꯣꯡꯖꯥꯎ ꯑꯁꯤ ꯀꯥꯏꯒꯗꯧꯔꯦ ꯈꯪꯕꯗꯒꯤ ꯅꯦꯄꯣꯂꯤꯌꯟꯅ ꯃꯈꯣꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯗꯤꯜꯂꯤꯅ ꯇ꯭ꯔꯛ ꯑꯁꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡꯗ ꯐꯥꯎꯗꯣꯛꯐꯝ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯃꯅꯥꯛꯇ ꯌꯧꯔꯦ ꯗꯤꯜꯂꯤꯅ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯨ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯨ ꯈꯔꯁꯨ ꯊꯛꯆꯤꯜꯂꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯗꯤꯜꯂꯤꯅ ꯕꯤꯖꯣꯏꯗ ꯍꯥꯏꯔꯤ ꯁꯥꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯊꯨꯒꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯇꯨꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯐꯥꯎꯗꯣꯛꯂꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯦꯄꯣꯂꯤꯌꯟꯗ ꯁꯥꯔ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯅꯦꯄꯣꯂꯤꯌꯟꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯗꯤꯜꯂꯤꯅ ꯃꯍꯥꯛ ꯕꯤꯖꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯑꯔꯣꯟꯕ ꯂꯝꯕꯤꯒꯤ ꯈꯨꯊꯥꯡꯗ ꯂꯧꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯣꯀꯞꯅ ꯂꯩꯔꯤꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯏ ꯅꯦꯄꯣꯂꯤꯌꯟ ꯑꯃꯗꯤ ꯗꯤꯜꯂꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯂꯣꯀꯞꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯁꯤ ꯎꯔꯒ ꯑꯇꯣꯞꯄ ꯂꯣꯀꯞ ꯑꯃꯗ ꯂꯩꯔꯤꯕ ꯒꯦꯡꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯜꯂꯤ ꯑꯃꯗꯤ ꯑꯇꯥꯏ ꯀꯥꯂꯝ ꯑꯁꯤ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯅꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯅꯕꯒꯤ ꯃꯑꯣꯡꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯃꯤꯁꯅ ꯃꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯁꯤꯗ ꯀꯞꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯔꯝꯃꯤ ꯃꯁꯤꯗ ꯗꯤꯜꯂꯤꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯅ ꯄꯨꯊꯣꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯅꯦꯄꯣꯂꯤꯌꯟ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯇꯟꯖꯥꯁꯤꯗ ꯅꯦꯄꯣꯂꯤꯌꯟꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯅꯈꯣꯏ ꯆꯠꯂꯝꯃꯨ ꯑꯩ ꯁꯣꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯜꯂꯤꯁꯨ ꯍꯛꯆꯥꯡ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯄꯤꯈ꯭ꯔꯒ ꯅꯦꯄꯣꯂꯤꯌꯟꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯍꯧꯖꯤꯛ ꯅꯦꯄꯣꯂꯤꯌꯟꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯊꯥꯅ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯒꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯆꯤꯡꯊꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯅꯦꯄꯣꯂꯤꯌꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯇꯝꯊꯤꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯐꯪꯈꯤꯕ ꯇꯥꯔꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇꯦ ꯍꯧꯖꯤꯛ ꯐꯠꯇ꯭ꯔꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯤꯡ ꯑꯁꯤꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯗꯤꯜꯂꯤ ꯑꯃꯗꯤ ꯅꯦꯄꯣꯂꯤꯌꯟꯅ ꯆꯥꯎꯔꯕ ꯃꯦꯆꯤꯟ ꯒꯟ ꯑꯃ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯨꯟꯅ ꯌꯦꯡꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯁꯤꯒꯤ ꯃꯦꯆꯤꯟ ꯒꯟ ꯑꯁꯤꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯩꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯞꯀꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯇꯤꯜ ꯍꯤꯗꯥꯛ ꯆꯥꯏꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟ ꯍꯥꯏꯅꯔꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯅꯦꯄꯣꯂꯤꯌꯟꯅ ꯅꯣꯡꯃꯩ ꯑꯁꯤꯗꯒꯤ ꯃꯦꯅꯨꯑꯦꯜ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯗꯤꯜꯂꯤꯗ ꯂꯣꯏꯅ ꯇꯥꯛꯂꯦ ꯌꯦꯡꯅꯕꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯗꯤꯜꯂꯤꯅ ꯃꯦꯆꯤꯟ ꯒꯟ ꯑꯁꯤ ꯀꯥꯞꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯛꯇꯤ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤꯅ ꯊꯥꯕꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯀꯥꯞꯊꯣꯔꯛꯂꯤꯕ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯣꯀꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯁꯨ ꯃꯅꯥꯈꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯗꯤꯜꯂꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦ ꯇꯝꯊꯤꯔꯕ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯄ ꯂꯣꯏꯕꯗ ꯗꯤꯜꯂꯤ ꯑꯁꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯥꯏ ꯀꯥꯂꯝ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯔꯥꯖꯅꯁꯨ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯋꯥꯟꯊꯔꯨꯔꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯅꯦꯄꯣꯂꯤꯌꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯁꯨ ꯑꯋꯥꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟ ꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯗ ꯎꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯈꯪꯈꯤꯕꯗꯒꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯕꯤꯖꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯗꯤꯜꯂꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯅꯥꯝꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯍꯦꯟꯀꯞ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯙꯥ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯑꯃꯨꯙꯥꯅꯗꯤ ꯗꯤꯜꯂꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯀꯤꯕꯗꯒꯤ ꯅꯂꯤꯅꯤꯒꯤ ꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯗꯤꯜꯂꯤꯅ ꯕꯤꯖꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯑꯩ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯁꯤꯗ ꯕꯤꯖꯣꯏꯅ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤꯗꯒꯤ ꯗꯤꯜꯂꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ
ꯑꯃꯨꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨ ꯀꯨꯜꯂꯒ ꯂꯩ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯅꯪ ꯑꯩꯒꯤ ꯄꯄꯥꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯗꯤꯂꯤꯅꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯙꯥꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤ ꯗꯤꯂꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯗꯤꯂꯤ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯗꯤꯂꯤꯅ ꯀꯞꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯛꯄꯗ ꯃꯄꯥ ꯗꯤꯂꯤ ꯑꯁꯤ ꯀꯞꯇꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯃꯨꯙꯥꯅ ꯄꯄꯥ ꯍꯥꯏꯅ ꯀꯧꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯊꯥꯗꯣꯛꯂꯒ ꯆꯠꯂꯔꯣꯏ ꯃꯇꯧꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯖꯣꯏꯅ ꯗꯤꯜꯂꯤꯗ ꯍꯥꯏꯔꯤ ꯍꯌꯦꯡ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯦꯔꯦꯟꯖ ꯇꯧꯔꯅꯤ ꯗꯤꯜꯂꯤꯅ ꯈꯨꯝꯃꯤ ꯁꯥꯔꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯪꯉꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯁꯥꯔꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕ ꯁꯅꯥ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯕꯤꯖꯣꯏꯗ ꯄꯤꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤ ꯈꯔ ꯀꯥꯏꯖꯔꯕꯁꯨ ꯄꯤꯌꯣꯔ ꯒꯣꯜꯅꯤ ꯃꯁꯤꯕꯨ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ ꯕꯤꯖꯣꯏꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯑꯪꯀꯜ ꯗꯤꯜꯂꯤꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯇꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯖꯣꯏ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯗꯥꯏ ꯀꯂꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯃꯁꯤꯗ ꯑꯗꯥꯏ ꯀꯂꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯀꯗꯥꯏꯗꯒꯤ ꯃꯔꯤ ꯂꯩꯅꯔꯣꯏꯗꯕꯅꯣ ꯑꯩꯈꯣꯏꯒ ꯃꯥꯒꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯩ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯗꯤꯜꯂꯤ ꯀꯧꯕꯅꯤ ꯃꯇꯧꯁꯨꯝꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯨꯚꯤꯁꯤꯒꯤ ꯃꯈꯥ ꯄꯥꯔꯠ ꯍꯥꯏꯕꯗꯤ ꯀꯥꯏꯊꯤ 2 ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅꯁꯨ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯏꯊꯤ 2 ꯑꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯁꯣꯏꯗꯅ ꯔꯤꯂꯤꯁ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯗꯤꯜꯂꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯙꯥꯕꯨ ꯄꯥꯝꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯁꯤꯟ ꯍꯥꯏꯔꯒꯗꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯀꯥꯃꯥꯆꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔꯗꯪꯗꯤ ꯊꯝꯖꯔꯝꯒꯦ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯂꯣꯏꯔꯛꯄꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯑꯍꯥꯟꯕꯗ ꯐꯤꯂꯝ ꯑꯁꯤꯗ ꯗꯤꯜꯂꯤꯅ ꯂꯤꯈꯤꯕ ꯐ꯭ꯂꯥꯁꯕꯦꯛ ꯁ꯭ꯇꯣꯔꯤ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯤꯒꯤ ꯔꯣꯜ ꯑꯁꯤ ꯀꯅꯥꯅ ꯁꯥꯔꯤꯕꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯤ ꯇꯤꯝꯅꯣ ꯑꯅꯤꯁꯨꯕꯗ ꯗꯤꯜꯂꯤ ꯑꯃꯗꯤ ꯑꯗꯥꯏ ꯀꯂꯝ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯔꯝꯂꯤꯕꯅꯣ ꯑꯍꯨꯝꯁꯨꯕꯗ ꯗꯤꯜꯂꯤ ꯑꯁꯤ ꯊꯥꯏꯅꯉꯩꯗ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤꯗ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯑꯗꯥꯏ ꯀꯂꯝꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ LCUꯒꯤ ꯑꯇꯣꯞꯄ ꯐꯤꯂꯝꯗ ꯌꯥꯎꯔꯤꯕ ꯒꯦꯡꯁꯤꯡꯒ ꯄꯨꯜꯂꯝꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯈꯤꯗꯕ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯀꯥꯏꯊꯤ ꯄꯥꯔꯠ 2ꯗ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤ ꯐꯦꯟ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯜꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯃꯥꯡꯍꯜꯂꯤꯕꯁꯤ ꯑꯗꯥꯏ ꯀꯂꯝꯒꯤ ꯒꯦꯡꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯋꯥꯔꯤꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯂꯣꯀꯦꯁ ꯀꯅꯥꯒ꯭ꯔꯥꯁ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯀꯥꯏꯊꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯀ꯭ꯋꯦꯜ ꯑꯣꯏꯒꯗꯧꯔꯤꯕ LCUꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯁꯣꯔꯠ ꯐꯤꯂꯝ ꯑꯃ ꯆꯍꯤ 2024ꯗ ꯔꯤꯂꯤꯁ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯀꯦꯁ ꯀꯅꯥꯒ꯭ꯔꯥꯁ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯕꯤꯖꯣꯏꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯑꯦꯛꯇꯔ ꯅꯔꯦꯟꯒ ꯄꯨꯟꯗꯨꯅ ꯏꯕꯅꯤ ꯍꯥꯏꯔꯤ ngasi aina mayam de explain tawjekhiba film asida yawkhiba supporting character kharadi film asina release tawrku matamda mayamna yamna pamna ba haibadu oikhi samna haibada film asida anbugi saktam langkhiba Arjun Das asi best villain gi award kya su phangkhi aduga top yawkhiba supporting character singna achumbagi damakta thawai khubakta haptuna lanthengna khiba Bijoy ani subada constable punamagna kiduna chena khraba matamda mathau pukning sangna tawkhiba Napoleon ahum subada Napoleon gi matau si ubada mateng pangkhiba Sadra Singh aduga mari subada Delhi gi manakta naptuna magi mateng pangduna dum laikhiba Kamachi hariba character mari asidagi mayamna khwaitigi pamjaba character adu comment da thambiramu makha taba LCU gi film sing mayam gi mafam da pudun laksage haijabaga loinana video simatang ista loisinjare ngasigi aigi explanation sikam dobugi haibadu comment box da thambiramu aina haibada soikiba lankiba mari chithobu yaw matamda mayam da ngakpiu haibu wafum su thamjari video bu like tawwa mari share tawbu su kaubiganu matau suna international movie singi Manipuri da explanation tabi nabagi damakta aigi movie story Manipur haiba channel sibu subscribe tawbiu masigi loina ngasigi di video simatang ista loisinjare ge Shanjit Sharma na mayam bu amukhanna khurumjari